Imphal West District ki Kangchup Chingkhong da leiba Manipur Rifles ki camp ta Kukhi Militant singna atamna drone sizinaduna bomb ki attack tawrakrai. Kem apal da tasanduna pokhaibadagi asopandi yawhaudrai. Drone sizinaduna bomb thadarakpagi thaba asi ngarang numidang pung 8 makhairom taba matamda chatharakibani. Thaudo asigi matangda police gi fangba pauda Kangchup Chingkhong gi thong makhong da leiba manga suba Manipur Rifles ki bunker manakta Kukhi Militant singna bomb ama thadaraktuna attack chatharakhi aduga minute ama ani leiraga bomb amasu Kangchup Chingkhong gi lampak da leiba Manipur Rifles camp manakta thadaraktuna attack chatharakibani adubu bomb pukhaiba aduda asopandi amata yaukhide hairi Drone sizinaduna bomb thadarakpagi paw hek fangbaga ahenba security force changsilaktuna area aduda makhata na pamdaba thodok sengthoktanaba akanba section thorang kaya lokhatkhi amaromda thodo sig matangda lamsang police station na case ama sulokhatkrai panbhayabadi kumja lisingani kunga humdogi me ahumdagi hoduna serasida thokliba lana sig manung channa kumja mamang chahigi September amadagi hoduna Kukhi Militant singna drone sizinaduna lamdam asigi mafam kayada chatharakliba attack asigi matamda NIA na case ama laukhatuna housing su tizinbagi thabakka na chatharibani loinana NIA gi maikaidigi su thokliba lana sigi manungda Kukhi Militant singna drone sizinaduna micham yam amadi security force ngi madhakta attack chathai haiba wafam asigi marik chumba report su court ta pikhalakpa laikhrabani